Moirang Police Station ki manung chanalaiba Naranseina High Canal Makada ngarang ayuk anganbadagi Kuki LALHOUBA singna NONGMEI AMADI bomb KAPSHINDUNA satharakiba attack ado HOUJIK su makatana sathari Kuki LALHOUBA singi NONGMEI MARUna PANBADAGI KHUL NGAKPA ani amasu SHOKLE IRANG asina maram OIRAGA BISHNUPUR District PUMBA CURFEW KOMTHOKKHIDRE Togdok thokfamda TOMTV na changluba matamda Naranseina High Canal gi tongan mamafam singda Kuki LALHOUBA singa State Force amasung KHUL NGAKPA singa NONGMEI kapna ba thengnaraki ngasi nungthil pung 2:15 rom tabaduaida Kuki LALHOUBA singna bomb KAPSHINDUNA attack satharaki attack aduda KHUL NGAKPA ani sokhi hairi Kuki LALHOUBA singna ngarang ayu satharaki ba attack ta lomi ama sokhi ba dugi matangda Moirang Kendra Farmer Cooperative Society ki Vice President N Jadumanina TOMTV da phongdorakpada society asigi members oiriba Naranseina mamang leikaidagi Salam Jotina High Canal gi makhada leiba lobukta lohida kaplingeida Kuki LALHOUBA singna atamnana hatlagi haiduna NONGMEI kapshilakpa si society asigi maikaidagi akan mamongda condemn tawi haina mahakna phongdoki situation kita mapum moina irang lai riba mafam jaga sidati security amta thabidre kasna ta loken gum makhada chatlag kaduni aikoina panjabidi hauji lau uba yadriba irang lai riba mafam sida security mtik chana thambiu amadi matam akoi lomi prajai mining makha tamna lau uba yana thabuk suba yana bo honan bi haibineba masi ona taina bada tawrisinati ngasi sarkar amadi militant kambu punsan khusam naraga lomi prajai bo thawaina hana narba silabra aibisini aina ngasi aina maida kumangda ai